ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯄꯜ ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯄꯨꯟꯁꯤꯕ ꯌꯨꯝꯅꯥꯝ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯏꯕ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃꯁꯨꯡ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯆꯤꯡꯈꯩꯉꯥꯟꯕ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯒꯤ ꯈꯨꯟ ꯑꯗꯣ ꯌꯧꯔꯛꯂꯦ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯒꯤ ꯌꯨꯝ ꯑꯗꯣ ꯍꯪꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯐꯔꯤꯗꯤ ꯃꯤꯌꯥꯝꯁꯤꯡꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯪꯕꯗ ꯃꯃꯤꯡ ꯆꯠꯄ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅ ꯃꯥꯏꯕꯒꯤ ꯌꯨꯝ ꯑꯗꯣ ꯇꯥꯛꯄꯤꯔꯛꯏ ꯃꯇꯝ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯑꯗꯣ ꯆꯪꯈꯤꯗꯧꯔꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯃꯥꯏꯕꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯣ ꯊꯣꯡꯒꯥꯜꯗ ꯈꯝꯂꯝꯂꯒ ꯆꯪꯉꯛꯏ ꯁꯨꯃꯥꯡꯗ ꯄꯥꯈꯪ ꯑꯃ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯈꯩꯉꯥꯟꯕꯅ ꯆꯪꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯑꯃꯇ ꯍꯪꯖꯒꯦ ꯃꯂꯦꯝꯉꯥꯟꯕꯅ ꯐꯣꯟ ꯑꯗꯣ ꯊꯝꯂꯒ ꯏꯌꯥꯝꯕ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯆꯤꯡꯈꯩꯉꯥꯟꯕꯅ ꯌꯨꯝꯁꯤꯕꯨ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯂꯦꯝꯉꯥꯟꯕꯅ ꯃꯥꯅꯦ ꯑꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯕꯕꯥꯁꯨ ꯂꯩꯈꯤ ꯑꯩ ꯀꯥꯎꯊꯣꯛꯆꯔꯛꯀꯦ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯃꯣꯔꯥ ꯑꯃ ꯄꯤꯔꯝꯃꯤ ꯆꯤꯡꯈꯩꯉꯥꯟꯕ ꯃꯣꯔꯥ ꯑꯗꯣ ꯂꯧꯔꯒ ꯐꯝꯊꯔꯛꯏ ꯃꯆꯥꯅꯨꯄꯥꯅ ꯕꯕꯥ ꯃꯤ ꯂꯥꯛꯑꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯏ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎ ꯃꯆꯥꯅ ꯀꯧꯕꯗꯣ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯆꯤꯡꯈꯩꯉꯥꯟꯕꯅ ꯃꯥꯏꯕ ꯑꯗꯣ ꯎꯕꯃꯛꯇꯗ ꯃꯥꯏꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯃꯥꯏꯕ ꯑꯗꯣ ꯃꯁꯥꯗ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯦ ꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯦꯗ ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯩ ꯃꯪꯒꯤꯖꯥꯎꯅ ꯃꯆꯥꯗ ꯏꯕꯨꯡꯉꯣ ꯆꯥ ꯑꯅꯤꯇ ꯂꯣꯜꯂꯛꯎ ꯍꯥꯏꯔꯝꯃꯤ ꯃꯆꯥꯁꯨ ꯍꯣꯏ ꯕꯕꯥ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯏꯕꯅ ꯀꯔꯤ ꯇꯥꯟꯅꯁꯤꯕ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯉꯥꯟꯕꯅ ꯑꯣꯖꯥ ꯅꯆꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯈꯣꯏꯔꯝꯃꯒ ꯍꯥꯏꯖꯔꯛꯏ ꯃꯪꯒꯤꯖꯥꯎꯅ ꯆꯤꯡꯈꯩꯉꯥꯟꯕꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯁꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯨꯁꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯆꯤꯡꯈꯩꯉꯥꯟꯕꯒꯤ ꯃꯃꯥꯟꯅꯕ ꯁꯨꯔꯁ ꯄꯤꯕꯥꯔꯦꯝꯕ ꯉꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯨꯅ ꯂꯤꯔꯝꯃꯤ ꯃꯪꯒꯤꯖꯥꯎꯅ ꯆꯤꯡꯈꯩꯉꯥꯟꯕꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤꯗꯤ ꯅꯁꯥꯗ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯤꯟꯃꯨ ꯂꯥꯟꯃꯨ ꯊꯥꯖꯟꯗꯨꯅ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡꯕꯨ ꯍꯥꯠꯅꯕ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯖꯤꯜꯂꯛꯄꯅꯦ ꯍꯥꯏꯔꯛꯈꯤ ꯆꯤꯡꯈꯩꯉꯥꯟꯕꯅ ꯃꯥꯏꯕ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯕꯨ ꯃꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯣꯖꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯣ ꯑꯩ ꯄꯤꯖꯒꯦ ꯍꯥꯏꯖꯔꯛꯏ ꯃꯪꯒꯤꯖꯥꯎꯅ ꯏꯕꯨꯡꯉꯣ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤ ꯅꯪꯒꯤ ꯁꯦꯜꯒ ꯂꯥꯏꯔꯤ ꯅꯈꯣꯏ ꯈꯨꯟꯗ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯆꯤꯡꯈꯩꯉꯥꯟꯕꯅ ꯑꯗꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯔꯝꯃꯤ ꯆꯤꯡꯈꯩꯉꯥꯟꯕꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯁꯛ ꯑꯗꯣ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯥꯏꯕꯅ ꯌꯥꯒꯅꯤ ꯂꯩꯔꯝꯃꯣ ꯑꯩ ꯈꯨꯠꯂꯥꯏ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯂꯦꯝꯉꯥꯟꯕꯗꯣ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯆꯥ ꯄꯤꯔꯝꯃꯤ ꯃꯥꯏꯕꯗꯣ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯈꯨꯄꯥꯛꯃꯨꯛ ꯄꯥꯛꯄ ꯃꯤꯡꯁꯦꯜ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯆꯤꯡꯈꯩꯉꯥꯟꯕꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ ꯃꯥꯏꯕꯗꯣ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯖꯜꯂꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯁꯥꯈꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯍꯥꯟꯕꯗ ꯃꯁꯤꯛ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯝꯃꯒ ꯀꯣꯟꯅꯊꯪꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ ꯆꯤꯡꯈꯩꯉꯥꯟꯕ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯪꯒꯤꯖꯥꯎꯅ ꯃꯁꯤꯅꯅꯤ ꯅꯈꯣꯏꯗ ꯑꯣꯠꯂꯤꯕꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯪꯉꯛꯏ ꯆꯤꯡꯈꯩꯉꯥꯟꯕ ꯂꯠꯂꯤ ꯈꯪꯉꯤ ꯍꯥꯏꯔꯛꯏ ꯃꯥꯏꯕꯅ ꯃꯈꯣꯏꯒ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯒ ꯂꯩꯕ꯭ꯔꯥ ꯆꯤꯡꯈꯩꯉꯥꯟꯕ ꯃꯃꯥꯏ ꯑꯗꯣ ꯉꯥꯛꯁꯪ ꯉꯥꯡꯉꯤ ꯑꯗꯨꯒ ꯂꯣꯠꯂꯒꯦ ꯃꯇꯥꯒꯨꯝ
wa khara lotle haibase khanglei maibana wa lotkanu aseng adum hayu maduna nakhoi gi imung manung kanbada mating oigadoribane hairei jingkhai nganbana oja ai asengbodo haijarage hairaga mahakna wari singdo lirei aigi itaw thoiba amasung sakhido nganna luhong khongdongki adubu itaw thoibagi nupido laikai asidadi mamuk faba amasung mamuk phajaba nupidi laikai sida natana malem sida fawba lerangwani thajade mau oirabasu laujagi haiba kaya amani adugi marakta makhoi marisu amani makhoida toina satuna imanabagi nupi oijarabasu nongmatang oirabasu haiduna khudong chaba kaya ngaiki adubu karisu kana khide thoiba amadi sakhi chahi ahum sura fawba macha yaukide adubu doctor maiba kaya ama tanai laifam kaya chatuna khoiramjai adubu laibak fabadagi sakhido miro lakhi thoiba sakhi amadi bisak masu masa ujaragani khanna yamna haraujaki bibaremba suras ngamba amadi chingkhai nganba makhoisu mathang yumkai palai asumna tha kya hokrab matungda sakhido hospital da angang unaki adubu laibak thibadi machanupa ama soinairaga poglai thoiba bisak amadi sakhi achuk nungairafa tanfam asida angang aduna soinai khibana nungaifam khanglamde adubu ahanba fangjaba macha oibana nungsine yokjarami asumna chahi ahum hawkraba matung bisak ahal osilakpana kaithialda thoktuna enchang napi yonba ngamsilaktre ahal laina naraktuna famungda famsenaduna leire thoiba matha yamna sarami mamagi layengnaba sel lairaktabadagi kari tawsige khalai thoiba yu yolage khanduna lekai aduda yu sungba horei adubu thoibagi machanupa nanawdo chatpa ngamle adubu makhong ado soinai khibana chawba sangbadi manade makhongdo paina sekna chatli wakhalsu angang mayamga manade thoiba sakhi machagi damak yamna wajaki nongmugi numit amada thoibado yu sungduna leiri aduga sakhido machaga imungda mabok pisaki chak induna leirambane adubu nanawdi magi naktagi thoktuna mapalda bol sanarami sakhisu kaisu tawroidra haiduna mamagi chak inbiri ngehak airaga sakhina masabu thirakpadadi machanupado leiramdre thoiba amadi sakhi koithi adubu makhoigi mamagi pukri aduda bol amaga machagi chapal aduga tauduna leirami thoiba jingnaduna pukri aduda kumthaduna thibada machanupa nanawdo ising manungda taduna siduna leirami kumthaduna thibane adubu machanupa nanaw ado ising manungdagi sina fangkhirami thoiba amadi sakhi mathamoi sokna kapchaki ahanba fangjaba masa isingda taduna siramlabada karamba mama pana nungaigani bisaksu masu leitri khangbadagi mamitagi mapi tana mathamoi sokna kapcharai mahaki anaba aduna maram oiduna anaba ado fibam hena soksenki asumna matam kra hawkraba matung suras bibaremba ngamba amadi jingkhai nganba makhoi mari number 4 karbar toba horakhi makhoi mari lekai aduda paisa yamna paikhalai nongma makhoi marina thabak alakpada sakhido dukal amada fot leiba lakpado ukhirami makhoi marina bai mau irabasu fajabadi handine ko itaw thoibana kari bijaba jatno huiraga sum fajakhala isibo icham chamna ke debi leira fawba asok fajarasina di kethora agadi ha kamdawni asumna makhoi mari fattaba losing kaya ama tanarami nongma makhoi mari thoibagi yumda laklammi thoibana bai nakhoi mari lai kakhal o famula osida haiduna fida thai thoibana koyeda bai nakhoi ichagi mathau mangam loikibadagi aikhoidaga lakhidabase ngambana bai shaunuko thabakra chindana lakpa sangdabane jingkhai nganbana amu bai haujiksu yu adum yolibo thoibana hoi yoli bai
ꯊꯕꯛ ꯁꯨꯡꯐꯝ ꯅꯣꯡꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯅꯨꯡꯇꯤꯒꯤ ꯀꯥꯞꯂꯤꯕꯁꯤꯒꯤ ꯁꯦꯜ ꯍꯨꯟꯕ ꯉꯝꯅꯕ ꯇꯦꯛ ꯇꯦꯛ ꯑꯗꯨꯝ ꯌꯣꯜꯂꯤꯕ ꯍꯥꯏꯗꯨꯅꯤ ꯁꯨꯔꯖꯅ ꯚꯥꯏ ꯍꯧꯖꯤꯛꯇꯤ ꯋꯥꯔꯨꯔꯅꯨꯋꯣ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯜꯂꯛꯑꯣ ꯀꯔꯣꯔꯄꯇꯤ ꯑꯣꯏꯍꯟꯒꯦ ꯊꯣꯏꯕꯅ ꯚꯥꯏ ꯀꯔꯤ ꯊꯕꯛꯅꯣ ꯃꯈꯣꯏ ꯃꯔꯤꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯂꯝꯃꯤ ꯉꯝꯕꯅ ꯃꯅꯥꯀꯣꯡꯗ ꯇꯨꯃꯤꯟꯅ ꯍꯥꯏꯔꯝꯃꯤ ꯊꯣꯏꯕꯅ ꯑꯁ ꯚꯥꯏ ꯑꯗꯨꯗꯤ ꯑꯩ ꯉꯝꯂꯣꯏꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯒ ꯁꯦꯜ ꯇꯥꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯈꯨꯟꯅꯥꯏꯁꯦ ꯃꯥꯡꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ ꯉꯝꯕꯅ ꯑꯁ ꯚꯥꯏ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯑꯉꯝꯕ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯟꯅꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯈꯨꯟꯅꯥꯏꯒꯤ ꯈꯟꯕꯤꯔꯤꯕ ꯑꯗꯨꯗꯤ ꯊꯝꯕꯨ ꯊꯝꯈꯣꯅꯤ ꯏꯃꯥ ꯅꯥꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯔꯛꯄ ꯌꯥꯎꯈ꯭ꯔꯕꯣ ꯅꯪꯅ ꯊꯕꯛ ꯑꯁꯦ ꯃꯇꯝ ꯈꯔ ꯌꯥꯎꯔꯨꯔꯒ ꯄꯩꯁꯥ ꯈꯔ ꯄꯥꯏꯍꯧꯔꯒ ꯑꯗꯨꯝ ꯇꯣꯛꯈꯤꯕꯁꯨ ꯌꯥꯏꯗꯅ ꯑꯗꯨꯗ ꯅꯪꯅ ꯍꯦꯟꯅ ꯂꯨꯁꯟꯅ ꯈꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯄꯩꯁꯥꯗꯣ ꯂꯩꯔꯗꯤ ꯏꯃꯥ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ ꯏꯃꯥꯁꯨ ꯐꯔꯅꯤ ꯅꯁꯥꯁꯨ ꯀꯥꯟꯅꯖꯍꯧꯕ ꯅꯪꯅ ꯌꯨ ꯌꯣꯜꯂꯒ ꯐꯪꯕ ꯁꯦꯜ ꯑꯗꯨꯅ ꯐꯖꯅ ꯏꯃꯥꯕꯨꯁꯨ ꯂꯥꯌꯦꯡꯕꯁꯨ ꯉꯝbrani ꯉꯝꯂꯝꯃꯣꯏꯗ ꯚꯥꯏ ꯅꯪ ꯀꯔꯝꯕꯅ ꯐꯩ ꯑꯗꯣ ꯈꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯊꯣꯏꯕ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯇꯝ ꯈꯔ ꯌꯦꯡꯂꯒꯦ ꯈꯜꯂꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯅ ꯚꯥꯏ ꯑꯗꯣ ꯅꯨꯄꯤꯗ ꯀꯥꯇꯤ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯅꯪꯁꯨ ꯏꯪꯈꯣꯜ ꯑꯁꯦ ꯕꯟꯗꯣꯞ ꯊꯝꯊꯣꯛꯑꯣ ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯑꯣ ꯍꯌꯦꯡ ꯄꯩꯁꯥꯗꯣ ꯐꯪꯂꯛꯑꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯗꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯋꯥꯜꯍꯜꯂꯝꯃꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯄꯗꯅꯤ ꯁꯥꯈꯤꯗꯣ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯁꯥꯈꯤꯅ ꯂꯥꯛꯄꯤꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯅ ꯆꯠꯂꯒꯦꯅ ꯊꯣꯛꯂꯛꯑꯕꯅꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯗꯣ ꯁꯥꯈꯤꯗ ꯆꯥꯗꯧꯒꯩ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯥꯈꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯃꯪꯒꯣꯜꯗ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕ ꯂꯩꯔꯝꯃꯤ ꯁꯥꯈꯤꯅ ꯃꯈꯣꯏꯁꯤꯡꯁꯦ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯝꯂꯤꯕꯅꯣ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅ ꯀꯥꯏꯅ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯃꯇꯨꯡꯗꯗꯤ ꯏꯃꯨꯡꯗꯒ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯨꯀꯣ ꯊꯣꯏꯕꯅ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯑꯝꯕꯅꯦ ꯂꯥꯛꯇꯕ ꯀꯨꯏꯔꯦꯗꯅ ꯅꯪ ꯁꯨꯕꯀꯣ ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯑꯃꯨꯛꯇ ꯈꯟꯈꯤꯅꯨꯁꯦ ꯋꯥꯈꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯑꯣ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥ ꯈꯪꯍꯟꯗꯅ ꯏꯪꯈꯣꯜꯒꯤ ꯄꯇꯥ ꯑꯗꯣ ꯄꯥꯏꯔꯒ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯆꯥꯕ ꯁꯅꯥꯖꯥꯎꯕꯗ ꯂꯨꯄꯥ ꯂꯥꯛ 5ꯗ ꯕꯟꯗꯣꯞ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯣ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤꯗ ꯁꯤꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯗ ꯉꯝꯕꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯈꯪꯍꯟꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯉꯝꯕꯅ ꯚꯥꯏ ꯊꯣꯏꯕ ꯄꯣꯠꯁꯦ ꯍꯌꯦꯡ ꯊꯤꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯪꯁꯨ ꯍꯌꯦꯡ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯈꯪꯗꯅꯕ ꯈꯨꯟꯖꯤꯟꯗ ꯉꯥꯏꯔꯝꯃꯣ ꯑꯗꯨꯗ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯣ ꯊꯝꯅꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯦ ꯊꯣꯏꯕꯗꯣ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯈꯤꯅ ꯑꯁꯨꯛ ꯉꯟꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯗꯣꯏꯅꯣ ꯊꯣꯏꯕꯅ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯈꯤꯒꯦ ꯇꯧꯕꯅꯤꯅꯦ ꯏꯃꯥꯁꯦ ꯐꯖꯅ ꯌꯦꯡꯁꯤꯜꯂꯝꯃꯨꯀꯣ ꯀꯨꯏꯔꯣꯏꯗ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯁꯥꯈꯤꯅ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯉꯁꯤꯗꯤ ꯊꯕꯛꯀ ꯑꯃꯠꯇ ꯆꯠꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯪꯍꯥꯒ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏꯕꯅ ꯑꯁ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨ ꯃꯪꯅꯤꯁꯦ ꯁꯥꯈꯤꯅ ꯆꯥꯛꯇꯤ ꯆꯥꯕꯤꯔꯔꯣꯏꯗ꯭ꯔꯣ ꯊꯣꯏꯕꯅ ꯆꯥꯔꯔꯣꯏꯒꯦ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯀꯨꯏꯔꯣꯏꯗ ꯐꯠ ꯆꯠꯂꯨꯔꯒ ꯁꯠ ꯍꯜꯂꯛꯇꯣꯏꯅꯤ ꯊꯣꯏꯕ ꯆꯠꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯨꯡꯍꯟꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯊꯣꯏꯕꯅ ꯍꯣꯏ ꯍꯜꯂꯛꯀꯗꯣꯏꯅꯦ ꯍꯥꯏꯔꯒ ꯌꯦꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯁꯥꯈꯤꯗꯣ ꯄꯥꯝꯕꯣꯝ ꯑꯗꯣ ꯆꯣꯡꯕꯅ ꯂꯩꯕ ꯌꯥꯔꯝꯗꯦ ꯃꯆꯤꯟꯗ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯅꯤꯖꯔꯝꯃꯤ ꯊꯣꯏꯕ ꯈꯨꯟꯖꯤꯜ ꯌꯧꯔꯦ ꯃꯈꯣꯏ ꯃꯔꯤꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯀꯥꯔ ꯑꯃꯗ ꯃꯈꯣꯏ 5 ꯄꯨꯟꯅ ꯆꯤꯡꯅꯨꯡ ꯑꯃꯗ ꯆꯪꯈꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯕꯦꯒ ꯄꯥꯏꯔꯒ ꯃꯈꯣꯏ 4 ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯉꯝꯕꯅ ꯃꯈꯣꯏꯒꯤ ꯕꯦꯒ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ 4ꯒꯤ ꯕꯦꯒ ꯑꯗꯨꯒ ꯑꯣꯟꯅꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ 5 ꯆꯤꯡꯈꯣꯡ ꯑꯃꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯄꯩꯁꯥ ꯌꯦꯟꯅꯔꯝꯃꯤ ꯉꯝꯕꯅ ꯚꯥꯏ ꯊꯣꯏꯕ
ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯨꯊꯣꯛꯄ ꯁꯤꯌꯥꯔ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯪꯂꯝꯃꯅꯤꯅꯦ ꯁꯤꯅꯤ ꯏꯃꯥꯁꯨ ꯂꯥꯌꯦꯡꯕ ꯌꯥꯔꯅꯤ ꯅꯍꯥꯛꯀꯤ ꯍꯤꯡꯒꯣꯜꯗꯨꯁꯨ ꯍꯟꯗꯣꯛꯄ ꯌꯥꯔꯅꯤ ꯀꯥꯟꯅꯗꯦ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯁꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯌꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯊꯣꯏꯕꯅ ꯚꯥꯏ ꯑꯩꯗꯤ ꯌꯨ ꯊꯛꯇꯦꯀꯣ ꯅꯈꯣꯏ ꯑꯣꯏꯅ ꯊꯛꯑꯣ ꯁꯨꯔꯖꯅ ꯚꯥꯏ ꯉꯁꯤꯗꯤ ꯌꯨ ꯊꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯏ ꯊꯣꯏꯕ ꯃꯔꯨꯞꯁꯤꯡꯗꯣ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯌꯨ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯊꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯊꯛꯆꯤꯜꯍꯜꯂꯤ ꯊꯣꯏꯕ ꯍꯥꯟꯅ ꯌꯨ ꯊꯛꯇꯕꯒ ꯃꯁꯥꯗꯣ ꯉꯥꯎꯕꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩ ꯃꯈꯣꯏ ꯃꯔꯤꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯊꯣꯏꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯔꯒ ꯑꯗꯨꯒ ꯉꯝꯕꯅ ꯊꯣꯏꯕꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯀꯟꯅ ꯃꯦꯜꯂꯛꯏ ꯊꯣꯏꯕꯅ ꯀꯔꯤꯅꯣ ꯚꯥꯏ ꯇꯧꯔꯤꯗꯨꯕꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯁꯦ ꯍꯥꯏꯗꯨꯅ ꯁꯣꯔ ꯐꯨꯟꯅ ꯐꯨꯟꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯃꯈꯣꯡ ꯑꯗꯣ ꯀꯥꯎꯕ ꯍꯧꯔꯛꯏ ꯃꯃꯤꯠꯇ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯁꯈꯤꯗꯣ ꯎꯔꯛꯏ ꯊꯣꯏꯕ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯃꯤꯠ ꯑꯗꯣ ꯑꯣꯟꯈꯠꯇꯨꯅ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯈꯤꯔꯝꯃꯤ ꯊꯣꯏꯕꯒꯤ ꯄꯩꯁꯥ ꯁꯤꯌꯥꯔ ꯑꯗꯣ ꯃꯈꯣꯏ ꯃꯔꯤꯅ ꯌꯦꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄꯗꯅꯦ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗ ꯃꯈꯣꯏ ꯃꯔꯤꯅ ꯊꯣꯏꯕꯕꯨ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯁꯣꯝꯗꯅ ꯁꯈꯤ ꯆꯥꯛꯀ ꯆꯥꯗꯅ ꯃꯪꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯅ ꯉꯥꯏꯅ ꯁꯈꯤꯗꯣ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦ ꯊꯣꯏꯕꯗꯣ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯁꯈꯤ ꯁꯈꯤ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯍꯥꯏꯅ ꯀꯧꯔꯛꯏ ꯁꯈꯤꯅ ꯗꯥ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯦ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯣ ꯀꯥꯈꯠꯂꯛꯑꯣ ꯁꯨꯃꯥꯡꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯀꯥꯈꯠꯂꯛꯑꯣ ꯆꯥꯛ ꯆꯥꯔꯣꯁꯦ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯤꯕ ꯊꯣꯏꯕꯅ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯆꯪꯕꯁꯨ ꯌꯥꯗ꯭ꯔꯦ ꯆꯥꯛꯁꯨ ꯉꯁꯤꯗꯒꯤ ꯆꯥꯔꯔꯣꯏꯌꯦ ꯑꯩ ꯅꯪꯉꯣꯟꯗ ꯆꯠꯂꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯄꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ ꯍꯥꯏꯔꯒ ꯂꯩꯊꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯁꯈꯤꯅ ꯗꯥ ꯉꯥꯏꯈꯨꯋꯣ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯈꯤꯋꯣ ꯀꯗꯥꯏꯗꯅꯣ ꯗꯥꯅ ꯆꯠꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯊꯣꯏꯕꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤ ꯍꯩꯁ ꯀꯔꯤꯃꯛꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯗꯗꯥꯁꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯏꯄꯨꯔꯣꯏꯕꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯅꯨꯀꯣ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯃꯪꯒꯣꯜꯗ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯈꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯈꯨꯜꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯁꯈꯤꯒꯤ ꯌꯨꯝꯗ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯁꯈꯤꯗꯤ ꯃꯪꯒꯣꯜꯒꯤ ꯎꯀꯣꯛꯇꯦꯟ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯏꯗꯨꯅ ꯉꯥꯊꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯄꯥꯈꯪ ꯑꯗꯨꯅ ꯏꯇꯩꯃ ꯏꯇꯩꯃ ꯍꯥꯏꯅ ꯀꯧꯗꯨꯅ ꯍꯧꯗꯣꯛꯏ ꯁꯈꯤꯗꯣ ꯃꯃꯤꯠ ꯆꯤꯡꯂꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯈꯠꯅ ꯏꯇꯩꯃ ꯗꯥ ꯊꯣꯏꯕꯗꯣ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯈꯤ ꯃꯁꯥꯗ ꯕ꯭ꯔꯖ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯁꯈꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯇꯨꯅ ꯀꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯍꯧꯒꯠꯂꯒ ꯈꯨꯟꯖꯤꯟ ꯇꯥꯅ ꯆꯦꯜꯂꯛꯈꯤ ꯈꯨꯟꯖꯤꯟ ꯌꯧꯔꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯊꯗꯨꯅ ꯂꯩꯔꯝꯃꯤ ꯁꯈꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯣꯟꯗꯨꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯇꯦꯡꯊꯥꯖꯔꯤ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯔꯤꯕ ꯀꯞꯂꯤꯕꯁꯤꯡ ꯑꯗꯣ ꯇꯥꯗꯅ ꯅꯤꯡꯉꯥꯏꯗꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯇꯨꯡꯈꯨꯟ ꯇꯥꯟꯈ꯭ꯔꯕꯅꯤ ꯁꯈꯤ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯖꯗꯦ ꯑꯁꯤꯕ ꯑꯃꯅ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯄꯣꯠꯂꯣꯏꯕꯤꯈꯤ ꯁꯈꯤ ꯑꯃꯗꯤ ꯃꯃꯥ ꯄꯤꯁꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯁꯈꯤꯗꯣ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯗ ꯆꯟꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯈꯤꯔꯝꯗꯦ ꯑꯗꯨꯕꯨ ꯄꯤꯁꯛꯇꯤ ꯑꯍꯜ ꯂꯩꯅꯥ ꯅꯥꯕꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯒ ꯑꯅꯥꯕ ꯑꯗꯣ ꯈꯪꯍꯦꯟ ꯍꯦꯟꯖꯜꯂꯛꯈꯤ ꯑꯁꯨꯝꯅ ꯗꯦꯕ ꯀꯔꯃ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯄꯤꯁꯛ ꯑꯁꯤꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯋꯥꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯆꯥꯛꯁꯨ ꯑꯃꯠꯇ ꯆꯥꯈꯤꯗꯦ ꯁꯈꯤꯗꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯁꯨꯐꯝ ꯅꯣꯝꯐꯝꯅꯒ ꯂꯩꯇꯕꯒ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕꯒꯤ ꯁꯦꯜꯒ ꯂꯩꯔꯛꯇꯕꯒ ꯍꯥꯟꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯨ ꯌꯣꯜꯂꯝꯕ ꯁꯤꯟꯐꯝ ꯑꯗꯣ ꯃꯊꯟꯇ
ꯇꯦꯛ ꯇꯦꯛ ꯇꯧꯔꯛꯏ꯫ ꯂꯩꯔꯥꯡ ꯑꯃ ꯁꯥꯠꯂꯕꯗꯤ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯂꯩꯈꯣꯛ ꯆꯣꯝꯕꯤꯅꯕ ꯑꯃꯗꯤ ꯁꯝꯕꯜ ꯈꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯑꯉꯥꯎꯕ ꯈꯣꯏꯃꯨꯅ ꯂꯩꯍꯤꯇꯕꯨ ꯄꯥꯝꯖꯕ ꯀꯌꯥꯅ ꯉꯪꯂꯛꯄ ꯇꯥꯕꯅꯤ꯫ ꯁꯝꯕꯜ ꯈꯥꯕꯤꯗ꯭ꯔꯕꯅꯤꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯐꯪꯕ ꯍꯥꯏꯕꯁꯦ ꯃꯁꯥꯗ ꯇꯥꯕꯅꯤ꯫ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯁꯥꯈꯤꯗ ꯊꯣꯛꯂꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯤꯟ ꯀꯟꯕꯤ ꯀꯌꯥꯅ ꯁꯥꯈꯤꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯈꯨꯟꯒꯤ ꯅꯨꯄꯥ ꯅꯍꯥ ꯀꯌꯥꯕꯨ ꯐꯥꯗꯨꯅ ꯌꯨ ꯄꯤꯊꯛꯄ ꯉꯝꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯦ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯅꯤꯡꯕ ꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯄꯤꯕꯥꯔꯦꯝꯕ ꯁꯨꯔꯁ ꯉꯝꯕ ꯑꯃꯗꯤ ꯆꯤꯡꯈꯩ ꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁꯥꯈꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯨ ꯊꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯃꯈꯣꯏ ꯃꯔꯤ ꯁꯥꯈꯤꯒꯤ ꯌꯨꯝꯗ ꯌꯨ ꯊꯦꯡꯅ ꯐꯥꯎ ꯊꯛꯇꯨꯅ ꯂꯩ꯫ ꯂꯥꯛꯂꯝꯕ ꯃꯤꯌꯥꯝꯁꯤꯡꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯕ ꯑꯁꯦ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯉꯁꯤꯁꯦ ꯇꯟꯖꯥ ꯑꯁꯦ ꯃꯥꯡꯍꯜꯂꯒꯨꯝꯁꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩꯗꯅꯦ ꯁꯥꯈꯤ ꯑꯗꯣ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯂꯛꯈꯣꯒꯦ, ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯍꯟꯅꯕ ꯇꯧꯕꯤꯔꯣ꯫ ꯃꯈꯣꯏ ꯃꯔꯤꯅ ꯌꯥꯔꯅꯤꯗ ꯍꯜꯂꯗꯕꯅꯤ, ꯑꯗꯣ ꯏꯃꯥ ꯄꯤꯁꯛꯄꯨ ꯑꯃꯨꯛꯇ ꯎꯅꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯈꯤꯅ ꯉꯁꯤꯗꯤ ꯊꯦꯡꯁꯨ ꯊꯦꯡꯉꯦ, ꯍꯌꯦꯡ ꯐꯖꯅ ꯎꯅꯕꯤꯕꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯃꯔꯤꯅ ꯀꯨꯏꯔꯣꯏꯗ ꯉꯥꯏꯍꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯈꯤꯅ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯃꯈꯣꯏ ꯃꯔꯤꯒ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯑꯗꯣ ꯎꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯄꯣꯁ ꯈꯤꯡꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯥꯈꯤꯗꯣ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯊꯣꯡ ꯑꯗꯣ ꯁꯨꯔꯁꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯁꯥꯈꯤꯅ ꯀꯔꯤꯒꯤꯅꯣ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤꯕꯗꯣ? ꯃꯤꯅ ꯎꯈ꯭ꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤꯌꯦ, ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯄꯤꯌꯣ ꯍꯥꯏꯔꯝꯃꯤ꯫ ꯉꯝꯕꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯅꯍꯥꯟꯉꯩꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯄꯪꯕꯗꯣ ꯑꯗꯨꯅ ꯁꯪꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯈꯨꯠꯇ ꯂꯩꯔꯩꯕꯥꯛꯇ ꯍꯥꯏꯗꯨꯅ ꯁꯣꯏꯕꯗꯒꯤ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯝꯕꯗ ꯚꯥꯏ ꯅꯪꯅ ꯍꯥꯏꯗꯣ ꯀꯔꯤꯅꯣ? ꯅꯁꯥꯗꯣ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯧꯁꯦ꯫ ꯉꯝꯕꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯍꯥꯏꯔꯒ ꯁꯥꯈꯤꯗ ꯉꯝꯕꯅ ꯅꯪꯁꯨ ꯅꯨꯄꯥ ꯂꯩꯇ꯭ꯔꯦꯅ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨꯁꯦ, ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯪꯅ ꯌꯥꯎ, ꯅꯪꯅ ꯄꯥꯝꯕ ꯁꯦꯜꯗꯣ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯄꯤꯒꯦ ꯍꯥꯏꯗꯨꯅ 500 ꯆꯞꯄꯤ ꯕꯟꯗꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤ꯫ ꯁꯥꯈꯤꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯅꯈꯣꯏꯅ ꯍꯥꯠꯄ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯃꯇꯥꯒꯨꯝ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯑꯣꯛꯇꯕꯤ ꯑꯣꯏꯅ ꯑꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯍꯥꯏꯔꯒ ꯉꯝꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯁꯥꯈꯤꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯃꯃꯥꯏ ꯑꯗꯨꯗ ꯃꯇꯤꯟ ꯆꯤꯆꯜꯂꯤ꯫ ꯅꯈꯣꯏꯗꯤ ꯃꯤ ꯅꯠꯇꯦ ꯁꯥꯅꯤ ꯁꯥ, ꯄꯤꯁꯛ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯑꯃꯗꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗꯦ꯫ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩ꯫ ꯉꯝꯕꯅ ꯑꯩꯒꯤ ꯃꯥꯏꯗ ꯅꯪꯒꯨꯝꯕꯅ ꯈꯨꯄꯥꯛꯅ ꯊꯥꯕ, ꯑꯗꯨꯒ ꯇꯤꯟꯁꯨ ꯁꯤꯆꯟꯕ ꯍꯥꯏꯔꯒ ꯁꯥꯈꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯉꯝꯕꯅ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯈꯤꯅ ꯏꯜꯂꯤꯕ ꯏꯅꯐꯤ ꯑꯗꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯏ꯫ ꯃꯈꯣꯏ ꯃꯔꯤꯅ ꯃꯐꯤ ꯑꯗꯣ ꯂꯧꯊꯣꯛꯅꯕ ꯃꯨꯛꯅꯕ ꯍꯧꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯀꯧꯈꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯟꯅ ꯎꯈꯤꯗꯨꯅ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯄꯨꯝꯕ ꯋꯥ ꯂꯥꯎꯈꯤ꯫ ꯁꯨꯔꯁ, ꯄꯤꯕꯥꯔꯦꯝꯕ, ꯉꯝꯕ ꯑꯃꯗꯤ ꯆꯤꯡꯈꯩ ꯉꯥꯟꯕ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯄꯥꯎ ꯇꯥꯔꯗꯨꯅ ꯁꯥꯈꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯅ ꯁꯥꯈꯤꯒꯤ ꯃꯁꯝ ꯑꯗꯣ ꯐꯣꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯃꯤꯒꯤ ꯅꯨꯄꯥ ꯐꯥꯕꯤ ꯑꯣꯛꯇꯕꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯤ꯫ ꯈꯣꯡꯄꯥꯛꯅꯁꯨ ꯀꯥꯎꯔꯝꯃꯤ꯫ ꯁꯥꯈꯤꯒꯤ ꯃꯉꯛꯁꯝꯗꯣ ꯀꯧꯇꯥ ꯌꯥꯟꯗꯨꯅ ꯈꯣꯡꯒꯣꯏꯅꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯈꯤꯒꯤ ꯋꯥꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤꯕꯨꯁꯨ ꯐꯨꯔꯝꯃꯤ꯫ ꯄꯤꯁꯛ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥꯒꯤ ꯑꯅꯥꯕꯒ ꯃꯁꯥ ꯑꯗꯣ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯇꯨꯅ ꯁꯣꯔ ꯐꯨꯡꯒꯠꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ꯫ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯑꯁꯨꯝꯅ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯅꯈꯤ꯫ ꯁꯥꯈꯤꯒꯤ ꯌꯨꯝꯗ ꯆꯪꯂꯝꯕ ꯅꯠꯇ꯭ꯔꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈꯤ꯫
ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯗ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ 10ꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫